अहानबदा मरु ओइबा पाउ पिजरी बोसेम की रेगुलर चेयरमैन टर्म लोइड्रिंगैदा लौथोक्तुना अनौबा हामनबा ऑर्डर थोक्लिबा असे चटनबा यारोय हाइना लूप तरुकना फोंदोरकले मणिपुर संगाई फेस्टिवल लिसिंगनि कुनगमंगा ngase tarukni chanba numitaso security gi akanba cheksin thoranga loinana pangthokle Constitution of India na sem kiba chahi homputara manga mapung pharak paga loinana Constitution de Samvidhan Divas mafam kayada pangthokre IDP singna changsen ba khongjangda Security force na nupi angang da khut thaba akan mamong da yaning de haina yambem momon laimana phongdokre amadi mahairoi nupi macha ani gari na thomlambada chenari pa security force sing logi oiba matik chaba chairak pvu haina fesong na phongdorakle Kromjore, Mami TV na sandok sa Manipuri pau, mideng tabi de pakwai po numagpo, THOKCHOM SARDA taram na okchari, pau sandok na pizari. Board of Secondary Education Manipur gi regular chairman bo mahakitam loidrungaida maram amatapidana mahaki chairman gi term ase tensil le haiduna order thoktuna chairman post gi lokthokhiba amade mahaki mahutta numitumaktada education S ki director na board ki chairman gi in charge puragani haina thoglakhiba order ase natural law of justice thugai ba loinana August Taraga Taruk Lisingani Kungama Thoida Department of Personal and Administrative Reform na thokiba Office Memorandum adugi point number 3 da yauriba wafam haibadi period of deputation ase hantha hange hairabadi mari lainaba miyoi aduda tha ahum mamangda prior information pigadabani haiba wafam adu violate tauba bureaucrat officers singbo exam conducting body singda thambiganu haiba mahairoi singi kholaugi tayo naba wafam ama oiba Bosem gi chairman lokthokibagi order ase chatnaba yaroi haina ngasi kwa kaithal da laiba MSF ki office ta mahairoi lup taruk na pangtokhiba paugi mifam amada lup taruk asege coordinator Hizam Rosan na phongdokhibane Mahangna makhata na haikibada masigumba lainga ki khudak ninglak pamawongda thabak tawbagi khongthang asina Board of Secondary Education Manipur ge functioning da achauba khudongcha daba kaya thokhalakpa yabaga loinana mahairoi singda achauba saitheng pirakadaba leibana asigumba maram cha daba lainga ki khongthang ase khudakta handokadabani haina mahairoi lup taruk ki maikaidage mari lainaba official singe pukning chingsilakle Loinana exam conducting body oiriba bosem amade kosem gumba body singda bureaucrat officer na oihanbagi mahutta hiram asida experience lairaba oza sing oina oihanbiyo amade in charge oina thambagi mahutta regular oina thambinaba matam kayagi mamangdage mahairoi lup tarukna taknaduna lakpane Loinana Housing Bosem ge secretary amade controller of examination oiriba miyoi ani aseso in charge ngakta oibana makhoi gi mahutta regular appointment tobinaba haijaduna lakhibane adubu ngasi fauba lengak na tasinadana laithokle hena laibak thibadi regular appointment oibinaba thamkiba wafam sing asibo thabakta onthokpagi mahutta regular oina leiriba Bosem gi chairman Lokthokhiba ase matam sangna mahairoi singna lauduna lakpa kholaugi mayoktani amade masi mahairoi khunaida singna bani haina mahairoi lup tarukna lawi haina makhatana phongdoke ambina ba haidana koi mahai lup tarukna matam chuppadagi tanduna lakhibani adubu khang khangautana November gi tarik kumathoi 2025 ta sugumba notice amakak thokanda hana puramba chairman masi hana puriba matam masi tension le haiduna koi hujik laiba koi gi education S ki director na puragani haina tholokiba si yamna haksinna mai luktarung lawi masida koina thamningba wafamdi koi gi DP na 2021 da August ki 16 da koi thokiba office memorandum da su palli Karigumba peradu ki deputation asi hantan haibati hahungi
manungda koi information lama koi pigadam na wafam singna su DP office memorandum da mayek singna pal masida koi na yangjaning wafam di yamna koi gi board kumba adegi council kumba si yamna academic koi ba oja singi line dagi yamna satra yamna na ba koi chairman secretary controller si koi henbina ba haiduna dum laki madugi ona taina bada koi bureaucrat officer singna koi gi la ka anda mai roisinga yam naksanna daba mawonga he ama torpaki thaba si manipur lengang na matam supada toroga laki aduga mai luk tarungna su matam supada react tawna laki masigum laba thabak thorom singa si yamna ibak macha tabagi wakal lola makhak koi ubu phangde maduna thuba matamda koi hairiba board amadi koi council gi laiba koi exam conducted body oriba singa sidadi koi yam maru oiba ojasi habidi masigi exam yam maru oiba koi yam laksana ba sida khang haireba singa si thambina ba mai luktarungna koi thamjari Laibak ke khunai ge iramdam ge afaba thabak thoram sing tawrakpa matamda aikhoi masel amana amabu saugatna duna hena phaba chawkhatpa lamdam ama oina ba hotna minabaga loinana Assembly constituency asiki amata ngairaba college asibo hena phaba college ama oina na ba hotna minasi haina MLAS Prem Chandrana fongdorakle Wafam asi NSS Unit Kumbi College, IQAC Kumbi College Governing Body, Employee Association Kumbi College Kapun Sinduna, Auditorium Hall da College asige Governing Body, GV Secretary su oiriba MLAS Prem Chandrana, Achang Basen Pam Putoktuna, College asige campus ta lairiba, Lairemba Lairembeke, Nauna Saba Sanglen Ado, Lining Lyson, Haikat Lekat Tamlaba Matungda, MLA na Haunabi Matung Inna, Sanglen Hongbak Tauramda Pongdokhibani Tauram Aduda Kumbi Assembly Constituency ki MLAS Prem Chandra Kumbi College ki Principal Kumari A Thoino Retired Principal L Gopal ZBG Member Singh National Youth Awardee KH Lila Chandra L Ibomcha Social Worker K Inauton Amade College Asiki HOD Singh Su Sarukya Ke MLA na hai Thabak Thauram ama tawrakpa matamda chawba tanaduna inthok insin tawnaduna mingchat lawnaba hotnarabadi kaidawnungda mai pakpa ngamloi hairaduna aikhoi masel amana amabu support tawnaduna hena phaba chawkhatpa iramdam ama oinaba hotnaminase aduna Kumbi College asisu aphaba college ama oinaba hotnabada college asigi oja sing amade akoibagi miyamna punna hotnaminaba changi haike Tungda MLA na college asigi principal tongan ba department singe HOD sing college asigi student union gi thaupu ba single loina na college asigi annual magazine amaso phongke Aikoi na tori bathabak tawningi bathabak mayam sing asi tawna khona bada aina saure nangna PA nangna tore na engineer ga leragadi tabak success hoirwai aduna akoi masen amana amabu support tamnarga koi hena phaba koi hen sapakpa college ma rana khona bada nasigi oza sing amadi mention bileba ai mangli sin bileba lekai gi mamunram ba alaman sing ai kai sing gor mayam amadi koi punnu khona binaraga Kumbi College ki tungdala kadabo thabak thorom Srila Bhaktis Barupa Damodara Swami Srila Sripadagi discipline amade followers sing na sinduna Srila Bhaktis Barupa Damodara Swami Srila Sripadagi Marifuga Nipan Suba Vyasa Puja celebration Mahakipong na fam oiriba Besnopur district ke Taubulda Nauna Saba Memorial Home da Mahaki Murti Lengsen bagi thauram ngaste pangthokre thauram adoda Pratha Sarathi Radha Mohan Das amade Maibam Surchandrana athoiba mithunglen sing oina saruk yakhe thauram aduda Srila Sripadana Sri Radha Damodara Mandir dage Mahaki Memorial Home da Sankritanaga loinana puraktuna Mahaki yumda lengsen hankhe
Thauramgi saruk ama oina Dr. Tat Singh punsi wari da yumpham oiba Banamali Das na khomjinba saklon yamba saktam amade Brajapran na khomjin laga semba lairik Shraddhanjali haiba lairik aniso phongdokhe Shubha adu mapo kumoni tasengmade Maharaj Prithvi the forum misha amani aduga mahapu taseng Prithvi pham ayamada akhanana ngasigi nimit byas puja di mai pokpun nimit seida Prithvi da lairiba akhoi iskon gi mandir sing amasung sila Sripan Maharaj na magi laiba sisamyamni maji lona ngasi byas puja gi thoram ji afam oi tawriba ne taseng Prithvi na ta pangthokpa adu mat kano amani ado Bali da 2009 dagi Maharaj 2006 da chakre 2009 dagi moidi kwada ting asi da mak lengchan ba honai ado Bali da 2009 da masi lengchan laga dum puja to adum lat khrabani aduga mu tonga ma mawang ma na mai to ge da khoi Maharaj gi si mai sisale ba jaga di moi mandir gi lai lat pham jaga do dai da ma ji photo je to adum ne ko jing na adum ma ji mai to ga to mi sha mani ado khoi Manipur da di Maharaj ki mati magon se thodona ka hai na khangna de yamna adu thodona gan tok de adubu mahana Prithvi da form mai gan se masi ta sengmadi mahana tor ma thaw myam si khangda badagi mayan ma se kana no hai ba ji khangda badagi to bune adu khoda ngasi honor jai si Maharaj na mana Prithvi da pirami ba shanti gi dharma amasung bigya ani si punjal le ga shanti gi purna gi Prithvi man seno hona bada thena CVSC New Delhi the affiliate Tauriba Ruda Academy Thaubalge Kungo Humdoirak Suba Inter-House Annual Sports Meet Lisingani Kungamanga Mahairoi Singna Pangthokpa Makal Mathelgi Thauram Kayaga Loinena Ngasi Academy Asiki Campus ta Hogdokre Organizing Committee Ruda Academy na Sinduna Pangthokpa Sports Meet Hogdokpaki Thauram aduda Deputy Commissioner Thaubal Hana Kamai IAS na Athoiba Mithunglen District Youth Affairs and Sports Officer Thaubal Deven Moirang Themna Thauram mapu aduga Ruda Academy dagi haukiba NDA Cadet Janet Lisamna akhanaba Mithunglen oina saruk yake Tongan ba masana stingda Gandhi Buddha amasong Vishnu haina House ahumna numit mangani chupna pangthoktuna athoi ahen tanagadaba sports miss aduda mahairoi singna Chelakpa Mairagi Lamjen ado athoiba Mithunglen DC Thaubal Hana Kamaina okladuna hogdokpagi Maira adu chukhatke Loinana Academy aduge Firal su chinkhatuna sports meet adu hogdokle haina lauthokhe amade NCC cadet yauna Academy aduge house singi mahairoi nupa macha amasung nupi macha singi mars parso athoiba Mithunglen na okay Academy aduge principal E Romeo Maitaina house singi leader nupa macha amade nupi macha singbo sports meets aduge wasak lokhibaga loinana mahairoi singna makhal mathel kayagi thauram singso pangthokhe Athoiba Mithunglen gi warol piraduna Deputy Commissioner Hana Kamaina haikibada mahairoi singna makhoi gi haithoi singthoiba amade ngamjaba sing ado lochaloidabane miyam da uthoklaba matam data mahaki tungi lambida mai pakpa oigadawribane Oza Singh ase nakhoi gi damakta kathoklabane nakhoi gi damakta Oza Singh na laukiba thodang sing ado kawroidabane Oza Singh amade Mama Mapada Kaidonung da Thogalon Kairoidabane haiki Train or spirit of a student, not only the mind that we have in the classes, but we need to expose ourselves, our confidence, our potential in the school campus, I should say. And you know, I was also one of the sports loving person, and I believe that each one of you are also excited to involve and take part of this sports meet. And to all the teachers, their dedication, their sacrifice, we should never forget that. And my dear students, the first and foremost thing that we should remember is to honor your teacher, be obedient, and also honor your parents. That is a must of a student. Ngase Chandal Forest Division na sinduna DFO ke office ta Constitution Day Sangvidan Divas lisingani kungamanga local leaders sing akoi bagi khunja sing amade forest ki staff sing yauna punna pangthokre ngase gi thawrong ka mari leinana DFO Chandal Dr. N Munal Maitaina haikibada
पृथ्वी की मनुंगदा ख्वाइदगी चावबा गणतंत्र चटपा लैबाक अमा ओइरिबा भारत पु पुनसिनदुना ngakuna thamlibase laibak asigi संविधान ने संविधान असे सोक लिसिंग का चमापन निफुगा मापन गे नवंबर की तांग कुन गा तरुकता चटनाबा हौनाबा लेपनादुना भारत न गणतंत्र ओइरखिबा नुमित सोक लिसिंग का चमापन यांखै गे जनवरी तांग कुन तरुकतगे चटनाबा हौखे डॉक्टर एन मुनालना मखाताना हाइकिबदा अहानबा चटनाबा हौरकपदा लैबाक असिगी संविधान दा आर्टिकल 395 खक्तंग लैरंबा अदु ngасidi mathang chawthorक्तुना आर्टिकल 448 सुरे अदुगा हौजिक फावबदा संविधान असे चामगा तरुकरक एमेंड तौख्रे असिदा ख्वाइदगी कोना एमेंड तौखिबा असे सोक लिसिंग अनिगा कुनगा हुमदोइदा लैबाक असिगी असेंबली अमदे पार्लियामेंट के मिहुत खनबदा नुपी सिंगे चादा कुंट्रा का हुमदोइ खाक्तना थमनबा एमेंड तौखिबना ओइरे निंगसिंगबा याबदी ngasi अखोइना डॉक्टर बी.आर. अम्बेडकर बो फादर ऑफ इंडियन कॉन्स्टिट्यूशन हाइना खंगनै अदबु कॉन्स्टिट्यूशन ड्राफ्टिंग कमिटी दा महाकना चेयरमैन ओइरगा अतोपा मेंबर तरुक अमसो यावखे मखोइदुगी मनुंगदा भारत की अहानबा एग्रीकल्चर मिनिस्टर ओइकिबा के.एम. मुंसीसु यावखे ngasi laibak asina chahi khudingi जुलाई की अहानबा चयोलदा नुमित तरे नि चुमना लेपतना पांगथोकलिबा बन महोत्सव उमंगी कुमहाई असे के.एम. मुंसीना हौदोकपिरंबने डॉक्टर एन मुनालना मखाताना हाइकिबा भारत की संविधान के आर्टिकल 51 ए क्लोज जी दा लैबाक असिगी अकोइबा के सक्तम उवा सा उचेक अमदे चिंगपात तुरेल कनबदा लैबाक असिगी नागरिक खुदिंगमकना अचौबा थौदांग लौगदबनी हाइना यावरे मरम असना कॉन्स्टिट्यूशन डे संविधान दिवस लिसिंगनि कुनगा मंगाना लाकपदा आइखोइ पुन्ना होटनादुना लैबाक असिबु चौखटपा माइकैदा पुरकनबा अमदे आइखोइगे अकोइबगे सक्तमबु ngakminase हाइना डॉक्टर एन मुनालना मियामदा अपील तौखे ngasi भारत जाति की ओइना कॉन्स्टिट्यूशनल डे गणतंत्र दिवस पांगथोकली मसीदा चांदेल फॉरेस्ट डिवीजन असु नुमित असि पांगथोकसबनी अदना इखोइ खुदिमना खंगी भारत असि पृथ्वी मनुंगदा ख्वाइदगी चावबा गणतंत्रिक कंट्री नि हाइरिबा गणतंत्र असिबु फादुना थमिबसि इखोइ मणिपुर संगाई फेस्टिवल लिसिंगनि कुनगमंगा सिक्योरिटी के अकनब चेक्सिंग थौरांग लोइनना पांगथोकले हौजिक चथारिबा फेस्टिवल असेगे ngasi असिदसो तोंगान बा नाट की ओइबा थौरम कया पांगथोकने मपुंग ओइबा थौरम पांगथोकफम ओइरिबा हफ्ता कांगजैबुंग मनाके बेगेचंद्र ओपन एयर थिएटर बोट ngase पुंग मंगा दगे थौगल जगोय माराम ट्रेडिशनल डांस थांगता अमदे रोंगमै ट्रेडिशनल डांस न चिंगबा उतकने हाइरे हफ्ता कांगजैबुंगदा कबुई फोक सॉन्ग अमदे जगोय फोक फ्यूजन म्यूजिक अमदे मोइरांग परबा उतकने खुमन लंपाक स्टेडियम दा लैबा कांगसंगदा मणिपुर की अरीबा मसाना कांगसानागने फेस्टिवल असिगे सरुक अमा ओइना मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS के ऑडिटोरियम दा ngasi डॉक्यूमेंटरी फिल्म क्वाथा फमकाबा मणिपुरी फीचर फिल्म उना उतकने फिल्म की क्लासिक ग्रांडे दा ngasi humni suba मणिपुर टूरिज्म कांग्रेस हौरगने इवोयाइमा सुमांग लीला संगलेंदना सना खिंग अमदे नुसी चरोंग हाइबा सुमांग कुमहाई सिंह उतकने हाइरे कॉन्स्टिट्यूशन ऑफ इंडिया सेम की बच्चे होमफुतरा मंगा मपुंग फारक पगल लोइनना ngasi डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर अमदे डिस्ट्रिक्ट असेदा लैरिबा डिपार्टमेंट सिंगा पुन्ना कॉन्स्टिट्यूशन डे संविधान दिवस की थौराम ngasi बिष्णुपुर डिस्ट्रिक्ट के मिनी सेक्रेटरीट कॉम्प्लेक्स हॉल दा पांगथोकरे थौराम अदुदा बिष्णुपुर डिस्ट्रिक्ट के एडिशनल डिप्यूटी कमिश्नर टोइजम ओपेंड्रो बिष्णुपुर डिस्ट्रिक्ट के AC to DC S गुणमने लोइनना डिस्ट्रिक्ट एडमिनिस्ट्रेशन की मकोक थोंगबा ऑफिसर अमदे ऑफिशियल कयाना सरुक यादुना पांगथोके थौराम अदुगा मरी लैनना डिपार्टमेंट सिंग स्टाफ सिंगदा इंडिया कॉन्स्टिट्यूशन की मतांगदा अवेयरनेस पीके थौराम असे पांगथोकपगी मरु ओइबा पांडमदे लैबाग असिगे सिटीजन पुंबदा इंडिया के कॉन्स्टिट्यूशन असे मपुंग फाना खंगहंदुना कॉन्स्टिट्यूशन असेबो हेना मपांगल कनबा अमा ओइहन्नबा होटनाबनी हाइरे
IDP singna khongjang changsen bada security force na nupi angang da khut thaba akanba maong da yaning the haina tami singmi apun balup ki president yambe momon laimana phongdokre the all manipur tami singmi apun banupi lukke kunipan rak suba mapokumon thoram ngasi lamsang thong maning community hall da pangtokre thoram aduda the all manipur tami singmi apun banupi lukke president yambe momon laima nupi samaj ki president THOKCHOM ramane amkil ki president laurembam nganbi UCM ki president YK Diren Haikruzam women society ke khulak pe kangchi bolu isako ki president phairoizam rasmane lamsang lob taraga nipan ki president nahakpam memcha amade haibong pokpe nupi khunai association ki secretary thaudam ibemcha na mathang sitna athoiba meetinglan oina saruk yakhe Thauram asida lup asigi thau puramba laikhidraba ima singi photo da haikat laikat tambaga loinana minute ani leptuna ikai khumnabaso utkhi Thauram asiga mari lainana all manipur tami chingmi apun banupi lupki president yambe momon laimana phongdokhibada iraibak iramdam asibu kannabagidama lup asina hek saphong lakhibaga lamdam asida matam gi thoklakhiba isu kayada mangjil thaduna thabak thauram kaya changsinduna lakle ngasi su chahi ani makhai hena lamdam asida thoklakhiba kanglup ki irang asida achauba thodang loduna lakle loinana hauzik lamdam asida laingak na sangai festival pangthok bagi mayokta IDP singna changsilakpa khongjangda security force singna nupi angang da khut thaba ase lob asina akanma maong da yaning de matungda security force na masigumba ka hen ba thaong ase amok hana tawbiganu haina phongdokhe ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯟꯖꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯅ ꯐꯨꯖꯩꯗꯅ ꯅꯨꯄꯤꯗ ꯍꯥꯎ ꯈꯨꯠ ꯊꯥꯗꯅ ꯇꯧꯔꯤꯕ ꯄꯣꯠ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯌꯥꯎꯖꯈꯤꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯊꯤꯡꯉꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯊꯤꯡꯉꯤꯕꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯊꯑꯣꯏꯗꯅ ꯉꯁꯤ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯅꯁꯨ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯗꯦ ꯂꯧꯕꯤꯗꯦ ꯃꯤꯍꯥꯟ ꯃꯤꯄꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯒꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯉꯁꯤꯗꯤ PR ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ PRꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗꯁꯨ ꯍꯥꯃꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯤꯡꯕ ꯑꯃꯨꯛ ꯆꯪꯁꯤꯟꯖꯩ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯤꯡꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤꯁꯤꯡꯗ ꯐꯥꯎ ꯌꯥꯎꯅ ꯃꯣꯏꯅ ꯈꯨꯠ ꯊꯥꯕ ꯌꯥꯝꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯎꯁꯤꯠꯇꯅ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯗ ꯉꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯆꯪꯕ ꯃꯇꯝꯗ ꯂꯥꯎ ꯈꯣꯡꯅ ꯀꯞꯇꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯁꯛꯇꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯃꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯆꯔꯤꯕ ꯇꯝꯃꯤꯁꯤꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯃꯇꯨꯡꯗꯁꯨ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯇꯨꯡꯗꯁꯨ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯀꯥꯏꯒꯗꯕ ꯊꯕꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯡꯖꯤꯟ ꯊꯥꯅ ꯌꯥꯎꯖꯒꯅꯤ Mahairoi nupi macha ani gari na thomlambada general security force sing logi oiba matik chaba chairak pibiyo haina fesok na phongdoraklei ngarang laibak thiba thodok amada security force puduna lakpa bus amana Mahairoi ani bo thombada amana khudakta laikidaba amade amana yamna sathina sokpadage laikanare laikidraba Mahairoi adudi Sarina Singamayom Thobal Wang matabada laiba Frencher Aviram Higher Secondary School da class 11 tamlibe Mahairoi amade soktuna laikan naribe Singamayum Nasima bus aduda tongduna lakpa amade manak nakpada lairamba security force ki thaong akanma maongda yaningde haina Federal Student Organization Kanglai Park Fesokna thadorakpa charol asina phongdorakle Cherol asina makha taraduna hai mi bugari na thomlaba matungda asokpa singbu khudakta hospital da pukhatpi bagi mahutta security force sing aduna tongduna lakpa gari adubo Chelhan Kinaba hotnaduna laike yamna minungsi laitaba maongda thawai yawdraba hakchang adubo pochai jingbakumna jingthoktuna thomiba gari adubo Chelhan khibagi thaong adu awangba thakta yaningde asiguma thodok ase mathangda amuk hana thokhan bigano amade thaong adu da chenariba security force singbo logi oiba matik chaba chairak pibiyo haina phongdorakle
Security force sing na sathaki ba thong yaning de general sing athubada matik cha ba chairak piyo haina MSU na takselakle ngarang laibak thiba thodok amada Frontier Higher Secondary School Thobal da tamba mahairoi ani security force ki gari na thombada amana laikidaba amana tamthina sokiba laikidrabi Serena singa mayum apokpa MD Azimuddin laifam na yaripok singa mathak laikai amade soglaba mahairoi aduge Singamayum Nasima apokpa MD Jamin Khan laifam na yaripok singana haujik ras medicity da haujek laikat naduna leiri accident asi thoklaba matung taduna leiriba mahairoi anibo mioi bagi minungsi machet ama phau pokpagi mahot mahairoi amabo makong paiduna gari makhadagi chingthokiba amade singthoklaba matung gari adu thauduna chatkiba haibase MSU na akanma maongda condemn tawe loinana thaudok asida chenari ba security personnel khudingmak akanba logi oiba chairak pigadabni haina MSU headquarter ge assistant publicity and information secretary ngangom ni henna khuyek piduna thadorakpa charol asina phongdorakle Hompurak Suba BSF ki Rising Day Mari Lainana Run for Unity Haiba Timda Mini Marathon Ama Pangthokre Border Security Force ke 131 Battalion Sinduna Makhanda Laiba IGNTU campus take marathon ado BSF ki commandant KS Notial amade atai makok thongba officer kayana lamthaduna Makhan village ki akoibada kilometer manga chelaba matung campus ta amok panthongpham oike Marathon asida Makhan village ki yamlaba naha sing Makhan da laiba Sakmai police station ki team amade BSF battalion asidage personnel nipan amasu saruk yakhe loinana marathon asida Makok matang takraba singda price sing yantoki haire Ngarang nungtel lambi gi laibak thiba thodok Thobal Okram Wang Matabada Laiba Frontier Higher Secondary School gi mahairoi nupi macha ani school dagi halakpagi lambida Fire Service Thobal gi hek mamang magtada Sangai Festival gi duty chatluba Kakching Police personnel sing tongduna lakpa bus amana thomduna mafam adu magtada laikidrabe amasong mahairoi amabuna sathina soktuna lambida taduna leiraba phawbada minungsi leitraba police personnel sing aduna asokpa amasong laikidrabe mahairoi nupi macha aduta minungsi utuna asokpa kannana ba hotnabagi mahutta Nanthokpa yananaba asiba masa adubu uwa chingthokpagum gari makhadagi chingthokpa loinana asokpabu hanna yenglamdana chen kiba thodok aduda police personnel sing adu Chelhan Kibada Achoba Thodang Lauribe Nupi Police Aduga Loinana Mafam Aduda duty Toduna Hana Lairam Liba personnel sing yauna Thodok to the January ba Commander Yauna Police personnel Kuding Makimatakta Atuba Matamda Government Amasong Mari Lainaba Department na action lobio amade Thodok Asebo Akanma Moong da Kandam Tawe Thodok Aduda this is amade injured animakta Mateng Pangbikiba Lekai Miyam Frontier School gi Satra Satri Singh Oza Singh School Authority Singh AMMOCOC gi President Amade Thomi Singh UMPC gi Secretary Amasong Thomi Singh AMSO gi Thomi Singh Lilong Haurebi College gi Student Union Desam MSU MSA Loinana Mateng Pangbikhiba Khudingmapo Singada Lairiba Club Haibade SIC SMMC and YPC gi Maikaidage Thagatpa Amasong Tawbimal Khangba Ulakle Thodok asiga mari lainana stem kiba JSC na changsilakpa thabak thoram khudingmakta club ahum asina mapungphana support tawjagani loinana laikidrabi singamayum sarina apokpa MD Azimuddin amasung sathina soktuna ras medicity ki ICU da laikanari be singamayum nasima apokpa MD Jamin Khan ani ge imung manung ge awabada so SIC SMMC amade YPC na saruk yajari thodok Mari Lainana Stem Kiba JSC Asina Changsilakpa Thabak Thauram Singda Manipur Lairiba Club Organization Association Civil Society Organization Student Organization Amade Praja Section Khudingmangna Support Tawbiyo Haina Singa Idol Club Singa Mathak Modern Club Amade Youth Progressive Club ki Maikaidage Miyamda Appeal Taurakli
Nupa macha ama nongmaina panbadage Ras Medicity da pukhatuna laikana khre haire thodok adu ngarang numidang pung 8 rom tarakpa aduwaida hengang PS ke manung channa laiba kontha haibong khongda thokibani haire nongmaina panduna soklaba nupa macha adugi mameng Asem Tomdomba kawe chahi taraga mapan muki lengane Nupa macha anigi manungda amana nongmai pairaga amana mobile phone dage photo namnaba tawringaida license gangi maruna Asem Tomdombagi yet thangba pambomda panba maruna thabangromda changsin khibadage Ras Medicity da pukhatuna laikana khibani haire Aroibada maroiba pau amuka hanna izari Bosem gi regular chairman Tam Lloyd Ringaida Loktoktuna anauba hamnaba order thokliba ase chatnaba yaroi haina mahairoi loop tarukna phongdorakli Manipur Sangai Festival lisingani kungamanga ngasi tarukni chanba numitaso security gi akanba section thawranga loinana pangthokli Constitution of India sem ki baad chahe humpugatara manga mapung pharak pagalone na Constitution Day Samvidhan Divas mafam kayada pangthokre IDP singna khongjang sanction bada security force na nupi angang da khut thaba akan mamong da yaning de haina yambe momon laimana phongdokre Hauzuki oina Mami TV na sandok sa MITvPRIMETIMEenglishnews matang asal lojare makha taba pau gidamak Mami TV medeng tatuna labiyo